Good evening, ma'am. Mukana taram no oksari ngasi yu oina thami base sigi pile ani sidai da khallo ko relationship ki matang da yengase. Relationship ta ade husband and wife hai tar ai sidai da senior oi basu dum yengi banina ahalaman sing hai tar moi gi hoji relationship hai tar husband and wife ki matang da oirasu adagi no contact na tragana separation da laiba mi singi matang da oirasu ko adum punna yeng minarase ngasigi card ki reading sidi past da sigi card se khanba mi singi haira age sigi card se khaliba mi singi ko hauzik adi husband and wife adagi kano contact da laiba mi singi ahambada moi hani age amana abundance mindset puiko gratitude pibatamo blessing lakani haibako adobo nabani gi marakta haitare sigi kaatse khaliba singi marakta ne running sejing khara lairiko amana chienba amana tanaba yum palaga lai minariba ite now singi marakta jo haitare ko relationship ki matangda fear of intimacy le bastaida ko ma sangapa matamda nangna mangonda loina ningdaba ko adagi hainadaba pokpa sigumba ko adagi hauji pau phongnaraga leiriba mi singna ju haitare magi karigumba haitare magi nangonda haitare khangningdaba natraga na khanganingdaba arotpa wari ama nangina phamda haitare khangba leramane bako aduduna mana phone torokpa natragana mana wari sana na ba honarakpa matamda nangonda hainadaba phawrakpa adagi sum nang mangondagi kano tawnaba chenthok kari hadino lapthok ningba adugumba ma phaweba aduna to says tawebako sine waribu au natragana nangi oina lakpasu yaiba energy se vice versa oina ko nangi energy adi nangi nangonda adumaina nangonda kaigumba review ama mai mafamda khangiba oiraga nangna mabu tanaba leidana natragana mana nang tanarakpa adumaina aba leiriba leise ado kaidawi haba matamda ne nangonda leiba bothering haitare ne nabani gi marakta leiriba nungaitabado adudo kadawi haba matamda avoiding tawbase nang tawdi tawi ko tawde haba nateba ko hauji si nangse amna kai hani nangna khalluri duga mana tawthorai duga khenabaduna maram oiraga haitare nang jam hot oiri habane ba am upset oiri habane ba ado kaidawi haba matamda to sida laise to karigumba nabani gi marakta dugumba malai garagadi habane bako relationship ke adi yum palaga lay ba mi singdaida ma khainaro habadi yabna te bako khainaro adi kanu toro habana te ba nangna adi nabani gi marakta lay riba haitare tai ma haitare pullaga lay ribado adugi nangi layer haitare healing gi rom da haira gi bako heal tawna ba haitare nungsiba haibasiga adagi manipulation haibasiga sumna tagi katang neba khena doise aduna irai line heta khangba ngamdaba haibu wani ko adubu nangonda lairiba haitare magi adagi atopagi nangna hana ma se ama torome na khangba lairiba mayam singdo adugi nangonda jetsallaga lairiba haitare kano mayam ama quote mayam ama haitare adugi quote sing adugi tai sing thori sing adu mayam do man kaidawe am ta kakthat pa manang ina phamdagi lauthokibam si darka oeba lairiba situation sida ko nangondagi lairiba kano jingnaba adagi magi hadi maikhum do khangakpana maram oraga nangonda lairiba kano sing do nungaitaba sing do ko
nangna mangonda chien thogasu natragana kaino torogasu manadi adum nangonda express torangane ba adigi karigumba mana nangonda nangna mangondagi man kaino aina ngangisibu mana nangna tawlere adine nangna karigumba chien thorokpo organa nangi nafamda mana ngahalitana message tharakpa adagi nang mana khalise karino adagi leidana mana ningi sa kaino habagi nangonda sum text kumba de kaino gumba wari sanana ba horakpa adagi information pi na bo honarakpa aduduma ko karigumba mana nangi nafamda chien gi ba organa nangna oina express to na bo honabado adumaina ado matam kharadi be patient matam kharadi ngai kho hai habako patient kitang layo ko kadawi haba matamna ne chemistry spark oina thok pa lay burning aduna adi suman nung ani tangna baka na mai ketek thoidana adumaina nabani na adi huji amana zo tawnaraga di mairi khaga kaping de mai ka kaino haidane mairik tagi na mai jaw bi on ba habado adugi phibam ta bayana lairi habne yarak pa yai habane kitang aduna section bio sigi party ko huji khangna duna lairi ba mi sing natragana relationship ta lairi ba haidare mi sing nangna pa mi se kaino habada unconditional oiba love tuneba nana pa mi se natra self love adagi nasana nasagi damakta khanjaba adagi affection attraction adagi sigumba sinangna pamjayeba ko adubu leiribase da tarakna ba haidare fast nangna pamiba kano se tarakna ba hona bada fastly nasana nasabu unconditionally love hana piu haibaneba karigi damakta no haiba matamda nangna huji haitare nangna loinariba mi se natragana nanga yum panminariba mi se kaido habtanta karmic relationship ni haiba ko aduduna kaidawi haiba matamda trigger di toina piraneba ko adagi kaino haiba matamda laiminaba adagi thengnaba matamda kaidawi nangna hainadaba natragana nangna kaino tawdaba sigumba kaino mayam ama haitare thokpasu yai adagi hana thoambasu yai thoambasu leirambasu yai adugi emotion jingdo to stay da let go thokro haiba nangonda traumatize tawba haitare magi maramda nangonda serana na uba kara lairi sengna hairagadi to nangna khanba nangna ningbado mangonda su mirroring adum chatleba aije mana sumaina ubore aije mana sumaina khanbore aije mana sumaina ubore tawbore haibado adugi boto madi mangonda su dum ikhangda khangi haibado madi hairi seida ko self reflection la e hai ko inner rule do means nasa manung da so abani na wahayam tang haibada adagi median am tang yengbada kai hani nangon dagi sounding na natragana kaino tongna mai mamangda adum phudorak pai tare nang nasa manung dagi adu pharakani haibadi hairi ko pharakani na aduga hauji lairiba party ko noi maraktagi ko si amana loina makine haibadi yaro ko collective energy ne na ko lairiba relationship je tok thog ano relationship amada date chat ki ba be chance wange someone ano wa ma online dating to ba oigera ko adagi husband and wife oiraga su ngatangi ko online chat toba online dating toba sumaina sine lairi se wari se aduna kitang kaino tawro karmaina handle tawdoino haibadugi matangda kitang khallo yare aduga separation amadi no contact ta laiba mi singi amu yenga age separation amadi no contact ta laiba mi singi separation amadi no contact laiba mi singi separation amadi no contact laiba mi sing x bu oigera y bu oigera hore hang kane ba ai x ta
kano tawba yagadro adu tawgadro na ko as thamoi kaiba ngatani he suppression adagi no contact leiba party kamaina tawi haiba matamda na maga nanga gi marakta marks mai tare mai khum ma kupaga loinarambane ba ko aduna maram oraga nabani na lapthok na riba adagi kano tawriba je pawpawna drise ko hauji se yamna heartbreak oiba painful oiba mangzaba ko adagi mana nangi nafamda na hadi oidaba padaba ngangamba si mayam jingdo mayam ama khanjalleba aduduna kaidawi haiba matamdane nang nasana na tomda haitare nasana tomda akiba phawra e adagi mafam natraga nangi life ki situation relationship ta nang se amukhana thajaba ngamgadaba mandre gaina khanba ko adugumba mayam ama lei haiba ko khangbra suppression da leiriba divorce oigera adagi kano oigera nangonda karmic code tai haitare ai emotionally physically mentally amadi kari ai ethnic body haitare ko ai body sidaida ahum thokna laigani haidana dumaina lei kari karmic body haiba ma adagi huju leiriba ai isagi haitare sijima aduga ai soul ki haiba ma ko smile leibase nangi nasa sidaida ka unwanted nangna huji kai dawe hai nangna huji kari pami haitare kari pami haida mamangda sangsange mobon torage khalaga chu on tawba ngamdriba adagi nangna mamangda progress tawba ngamdriba si mayam singse kari gino haba matamda ne cutting tai to si sip se thawra sakidoi se sigi thawri sim kakthatlaga natro kakthatlakanda thawra sakidoi natra adu kaktabi da pharaga pullaga dum thammaga leireba nangina famda ko adune wari se nasana heal tawnaba haitare heal tawnaba adi progress tawnaba mamangda satnaba ko aduduna matam kharadi sangini aduga heal tawbadi hawro haiba nang nasana heal tawbadi hawro healing natragan heal tawra agadi nang mamangda sangpangamdoine nangi life ki journey do haibaneba aduna matam khara lawro aduga nang heal to sidaida so amu hare to ego fear sigumba as lacking confidence nangona confidence laitaba adagi nasana nasabu thajaba ngamdaba ko adagi akiba si mayam ama nangonda hoji phawraga leiri habaneba china takpadi ko aduduna kadawe habamda nasana nasabu stability oiba security piba adagi performance adagi growth and gano haidare nang grounding jim darka yam oe ko nangonda hoji leise grounding amta yaudre habaneba nangi makha se adi una haugalak to ise ugi maradu tarakanda natra aduna nangonda leisidi marado amta yaudre hairaga leire udo nungsi silakpa mikub mai kai daita somda mu hai nonglei nungsit ama yauraga dina adum phu o sakra hauzik leiriba nang condition jide dumaina le evolve awonba malakpa madarka oeba nang nasagi khalooba ai awonba laktaba yadre ai grow tawdaba yadre hojike dawe haba matamda mamangda thokriba mayam sina haitare nangi thamoi se asuki matik sokre nang nasase ko nangi inner child se yam tina sokreba aduna maram oiraga haitare hojik kaigumba ma thaba ama thora mama toropada kitang mina nganga poigera kitang mina teno toro poigera nangna hena soksanba hena khanjanba haitare adugumba ama leigreba nanginda ko to addiction amaga loina na nangonda kaya na the obsession mina gina mai adu to ba ada to ban control emotional blockage si control to na bada dum toraga suppress toraga thambado adune ba nangonda hojik leise adu kaino emotional blockage mayam ama leba si chain mayam sing hai tare ko
nangonda hai tare wakhan nuai taba khan bagi hainabi addiction churaga lairiba adagi nangonda gano mayam ama hanjan khallaga chaina pibagi ko si mayam singse ma thugaiba adagi kakthatpa kai hani lauthokiba hai tare si jima darka oiba unconditional love ama nangonda nangna dine unconditionally ming khudingi piba ko adubu receiving ka dawe have kanda na fairness kumba adagi love affection gumba sumaina la eba ko nangna di mi khudingi nungsiba hai tare phajana hona biba mating pangbiba adagi no toba nangonda lakpa matamdana phaba hai tare ne laktaba adumaina oina chum nangonda thoga lae hai ko Sezing tauba si jima to o aduga kaino haba matamda ne lairiba kano se thaudok sigi maramda hai tare ko aibo hayo haragadi third parties choi changa ne another woman looking at the to ai hai jen atopa nupi ma natragana atopa nupa ama soidana ki yaura ngani nabani gi relationship sida Sine sumaina laye nangonda layeba akiba degi kano toba mayam singdo lauthoknaba haitare sijima hana honau aduduga mase madam khara kakthokro ko aibo haide dead card kala aisidi what that is that kana laise ko transform tongna bu honaro ko second chance laksasano second sanso adubu ayambana haitare nangna hana thengnagreba lesson duna maram oraga nangde second chance pi urano haidani dilaeba sideida laiba positi ko adubu kadawi haiba matamdana nangna bu phajana evolve tora aba adu oraga di nanga magagi haitare relationship se tamna adum heal toba adi animak to samjanaba yabadi yai haidana aida haininge ado hana segairasu amtang phajana kano tawragadi phajaba mari ma oithokpasu yaidana sumaina te tawe aije kawdana ne takenan tharaga nap kharibra sibu khalliba mi singe amok yengake husband and wife adagi hoji connection that lairiba mi singe karmic relationship hana songthora iye as ego crisis lairangani akiba phawrangani nasada confidence amata phawram moi running sejing gi phibam ne sidi ka fear lay ko defensive lay sigi relationship sidi nabani gi marakta nungai taba khara adum lairangani thoongani ko relationship adi yum palaga lairaba mi sing haitare ko nabani ki marakta adi husband and gi wife ki marakta nungai tabal mayam mama lairangani adagi koina sangna relationship sida laira aba noi da so sigi energy se adum phang khara lairangani haitare ado ke do yade beautiful transformation amada lakpa yabagi science ti lady haiba ko nangonda lady ba keno mayam singdo thamoi soiba mayam singdo nangna heal tawjaba ngamjaraga di to ikang khangau da suddenly change torokane hai shocking news lakpa yai hai ko transformation ja aphabarom da sakiba yai phatabarom da sakiba natra ikang khangau da na sum kanagumam natra kanagumam loina garega hadi nangonda sok chatlidana adumaina shocking chatpa yabagi chance kitang lei hai
ꯃꯥ ꯀꯗꯥꯏꯗ ꯆꯠꯂꯤꯒꯦ ꯃꯥ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯅꯪꯅ ꯍꯥꯏꯗꯤ ꯀꯣꯏꯊꯤ ꯊꯤꯖꯤꯟꯖꯕ ꯀꯣꯏꯍꯪ ꯍꯪꯖꯕ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤꯅ ꯔꯦꯁꯄꯣꯟꯁ ꯐꯪꯗꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯌꯦ ꯑꯗꯨꯅꯅꯦ ꯍꯥꯏꯗꯤ ꯃꯦꯁꯦꯁꯀꯨꯝꯕ ꯀꯣꯜꯒꯨꯝꯕ ꯇꯦꯛꯁꯀꯨꯝꯕ ꯍꯥꯏꯗꯤ ꯅꯪꯁꯦ wari sana bada kam amtang wari phasana sana thokningi haidana khanba lerangani nangi napamda ko union de lakani hai ko soul contract ne hai soul connection ne hai ba union de lakani union lakna bagi damakta nang nasana sida leiriba hai tare amot pa energy negative energy ngeje si hana cleanse tok tho kari gumba nangna union pamba marriage pamba oragadi adagi nangi relationship hai tare hoji hoji ite now yana dana leiribado adu gumba oragadi kadawi haba matamna ne nangi soul connection ne haibanina nangi adum samnaragadi adi thawai ga connection connect toroga leiba pone nang kamaina patlauna ni kano togani natra nupi le sabi masasa hayengwai farakadra khallaga luhong sanba adagi hayengwai adu torokani ma ahumbam mai laksajani ana adumain tawda tawganu ko tasengna magi ko nangna tasengna magi maga loina ge na jagana yum pan lage haiba oiragadi aibu hayo hairagadi ko nabani gi maramda phajana nainaraga haitare phajana nangna sana nabani haidare yana ba magi matung ina realization mother taraga phajana khangminnaraga haitare sanminau haidana igi wakhanda di haininge sigi party sidi ko yum palaga laiba mi singi oraga so isana gano ade awareness adagi kano mother kam oiba kaino haibunda sida su lai to lairiba relationship se amtang nauna semtokpa mother ka oiba khangbra hadi hana soikiba de kano tawgiba mayam jingse mai ilaga nungdang na tharaga haitare new build tawba mother ka oiba repairing tawraga ko semtokpa haitare ne adugi potom darka oiba ko ado phone torokpa yai adagi expression torokpa yai hai ko sense torokpa de kano torokpa de risk amadi lowba ta risk ama lowba dudi adumaina le ko kaido haba matamda mangonda option khara leiriba gendai ko option do nogi na famda di haidi khangande sumai leye grounding darka oye yare ko china relationship amadi contact leiriba missing amana no contact and separation da leiba missing ge muyang amage no contact and separation da leiba missing oima pau phongna dana leiba yamna kuirabane hairaga haibaga sangakpa ikang kangaudana adugumba ma toka pau phaujalakpa leidana adugumba ma leye sigi party sidaida to nangi heartbreak toido adudo amuhanna nauna samjinabai yabagi chance yam leiko kaigino haiba matamda mangonda ne feeling loss haitare nangmu mangjagre haibagi wakhalona amadi leiriba aduna nungsidaba nate nungsiri pau phorokani call torokpa yari natra adu patient kitang layu haigo aduga kedawi haba matamda nabani gi haitare photo kanminabagi babu oigera natragana photo thanagi babu oigera adugumba do nings yengaga haitare ne past memory sing adugumba sing do lai haigo marks ama kupaga hadi hidden marks ama leiramme haidana nabani marakta conflict leikiba singdo meeting torokpa yai talking torokpa yai hariko aduna kedawi hai kana mamang takta nangi separation da leikibado adudo stop torokpa yare ko silent ni ikang kangaudana tap nadi ikang kangaudana to phajai
manifestation tau ko adubu manifestation tau bada ai di manifestation tau bada phangde kan hai do ai kino ma hai ge ko manifestation tau ba hai bagi niyom se sida iraga ina si jim tau hai badun khatana yar da batan za yaw rai ko mi amaga energy mana de ko mi amaga magi karmic circle mana de ko mi amaga nangi id 7 chakra 12 chakra laigani 12 chakra se heal tau ba ma 12 chakra si high keno gi ne ba means kaino abam ta light worker ma oye haraga de adu dum darka oeba gendai ko adu normally hai tara normally hingi ba mioi amada layer 3 makagi chakra se sijima heal tau da basu haya de ba aduga id manifestation tau bada id engonda su ya de engonda phangde haije nangi chakra dungai block case lairaga block tawraga lairaga nang karino nang na pamba phangak tuibo means ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯒꯤ ꯆꯀ꯭ꯔꯁꯤꯡꯁꯦ ꯕꯦꯂꯦꯟꯁꯇ ꯊꯝꯃꯛꯑꯀꯥꯟꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯅꯪ ꯀꯗꯥꯏꯗꯩꯅꯣ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯃꯐꯝ ꯑꯃꯗꯩ ꯅꯠꯇ꯭ꯔꯒꯅ ꯑꯃꯗꯩ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯅꯣꯂꯦꯖ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯦ ꯅꯠꯇ꯭ꯔꯒꯅ ꯊꯨꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯊꯨꯡꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯃ ꯊꯝꯕꯤꯒꯅꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤꯀꯣ ꯃꯅꯨꯡ ꯍꯥꯟꯅ ꯆꯪꯖꯜꯂꯣ ꯅꯪ ꯅꯁꯥꯗꯣ ꯍꯥꯟꯅ ꯀꯔꯤ ꯑꯦꯋꯥꯀꯟ ꯑꯝꯇ ꯑꯣꯏꯕꯤꯔꯛꯑꯣ ꯀꯣ ꯑꯗꯨꯒ ꯈꯣꯡ ꯍꯥꯏꯐꯦꯠꯇꯪ ꯊꯥꯡꯖꯟꯕꯤꯔꯛꯑꯣ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯑꯣꯟꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯣ ꯂꯥꯛꯏꯕꯗꯨꯒꯤ ꯑꯍꯣꯡꯕꯗꯣ ꯍꯣꯏ ꯃꯇꯝ ꯆꯪꯈꯤꯕꯗꯤ ꯌꯥꯏ ꯅꯪꯒꯤ ꯀꯥꯔꯃꯤꯛ ꯂꯦꯁꯟ ꯃꯌꯥꯝ ꯅꯪꯒꯤ ꯀꯥꯔꯃꯤꯛ ꯀꯣꯠ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯨꯃꯛ ꯀ꯭ꯂꯤꯟꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯂꯥꯏꯅ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯆꯪꯖꯜꯂꯨꯕ ꯃꯤꯀꯨꯞꯇꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯔꯣꯟ ꯂꯩꯔꯝꯃꯦ ꯃꯔꯣꯟ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯀ꯭ꯂꯤꯟꯁ ꯇꯧꯊꯣꯔꯛꯑꯀꯥꯟꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯊꯤꯔꯨꯗꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯔꯨꯗꯅ ꯉꯁꯤ ꯑꯩ ꯃꯌꯥꯝꯗꯩ ꯌꯥꯝ ꯍꯦꯟꯇꯣꯛꯑꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯩꯗꯤ ꯑꯩ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦ ꯍꯥꯏꯗꯅ ꯏꯁꯥꯅꯗꯤ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ